अहानबदा मरोइबा पाउ पिजरी लमदम असिगी नाट अमदि चनबिबु ngak senduna thamnaba ngasigi mirolna honafam thoi haina Governor Dr. Nazma Heptulan haikre lamdam asida marang kaina fangliba harvel oiba medicinal plants sing manghandana bhona si haina Health and Family Welfare Minister L.J. Kumar no phongdokre Koko migi lising makada sangsilakwa khongsange ngasi humni chanbar mitasu mafong kayada miyamna wakat mifam sathakre maira khongset satkre amasung tha asigi kumapan fawbagi manungda September amadi October thagi tolop pithoktrabadi district khudimakta employee singna siswak strike khongjang sangsinaba firep lawkre Kurumjari, Times of Manipur News yang beribasang buku mentem dan tanda taram loksari. Hosing miam da pau santong pijari. Rajasri Bhagyachandra and Bhakti Movement in Eastern Indian Literature hai naming thonba lyric ama Manipur gi Governor Dr. Nazma Heptulan ngasi Raj Bhavan gi Darbar Hall da hongnabi matungina phongkre. Tormaduda Manipur Legislative Assembly gi Speaker Y. Kemchan, Manipur Citizen Forum gi Convener Dr. C.H. Chandramani Amadi, Indira Gandhi National Tribal University gi Director Dr. N.G. Ngalengam Sarukyaki. Larik adu Manipur University के Assistant Professor Dr. Ahibam Koireng, Indira Gandhi National Tribal University के Social Work के Head of Department Dr. H. Sukhdeva Sharma Amadi, India Foundation New Delhi के Rami Niranjan Desai na punna ibani. Thormaduda wangang laduna Governor Dr. Nazma Heptulana, Maharaja Bhagyachandra na hinglingai matamda lamdam asigi art and culture bu yokhana bohana bada asobu thodang kya lauramba adumak ngasigi mirolna kaufam thokte. Lamdam asigi nat amadi chanabibu ngak senduna thamnaba ngasigi mirolna honafam thoi ngasi fongliba lairiki aiba singbusu Rajasri Bhagyachandra gi maramda ibagi damak thagatpa phongdokhibaga loinena lairik asina ngasigi mirolda kanaba kya piragani haiki From the religious point of view and from the artistic angle of vision, we can claim that the Manipuri classical dance, the Radha Krishna dance, is one of the most modest, softest and mildest and all the same time one of the most magnificent dance of the world. The present book is a compilation of the work of the reputed scholars who are familiar and well versed with the central theme and subject matter. The book has 12 chapters on the thoughts and work of Rajasri Bhagyachandra, all well researched and contributed by writers of considerable. Lamdam asida marang kaina fongliba harvel oiba medicinal plants sing manghandana bhona si haina Health and Family Welfare Minister Ayush ki Minister L.J. Kumar phongdokre wafamasi ngasi mari suba Ayurveda de gi palan thoram da phongdokhibani Directorate of Ayush Lamphel-Pat Amadi State Ayush Society Manipur ani kusamnaduna Lamphel-Pat leiba State Welfare Training Hall da pangthokpa thoram aduda Ayush ki Director Dr. L. Promila, Ayush ki Additional Director Dr. M. Shyamjai Amadi State Ayush Society ki Member Secretary Dr. Y. Lukoisu Sarukyaki Ayush ki staff sing yauna mioi kiana Sarukyaki ba thoram adugi technical session da Ayush ki matang da akanghai kiana wangang ki Chief Guest oikiva Minister L. Kumar na makha taraduna Matam amada Ayush ki kanaba kaya khanglamdrabasu ngasidi Ayush ki kanaba kaya asi khangnarakle mana masingdagi semba hida kaya na anaba kaya layengduna fanba ngamle Bharat ki oina ngasidi Ayush layeng asi maruoina launari amaromda state asida hidak oina semba yaba kanaraba harvel gi pambi kaya marang kaina phangli masibo akoina maram chana sizinaduna arembada manghandana bahona si haiki miyoiba tana hariba makhli ji panbising sing sida we have certain obligations, we have certain responsibilities, right and duties and the responsibilities. Madudani Canada is. Between putting the constitution, the most important right is right to life. With determination, with sincerity, Madu Tabak Togadoni and Hivase.
India government amasung NSN IMN gi marakta satharkiba santi gi warigi waroishin ama thasi gi kuntra matoi fawbu gi manungda lakadoriba sina Manipur gi saktamda akaiba pirakpa yai haibagi jingnaba lebedagi tuan ba civil society organization mangana punsinduna semkiba kokomi gi lising makha da sangsilakpa khongjangi ngasi humni chanba numitasu mafong kya miyamna wakan mifam satakre Imphal iski khurai lamlongda lamlong kaithel fambi apunba nupi lupna sinduna pistok ki matangda section mifam phamkre Khongjang aduda kaithel fambi imai vel sing amadi maikai adom gi miyamna saruk yakhe अखोई मणिपुर की चीरब तंजा लेमिनदना मणिपुर की अपुनब की सक्तम अखोई की सोशल कल्चरल इंटीग्रिटी एडमिनिस्ट्रेटिव इंटीग्रिटी से अखोई कन्मिनगदबनी हाइबसे कोकोमी की माइकैदगी थमजरी Chapmanaba Khongjang asimak top awang kuno Women Welfare Association amadi top kuno maira paibina susinduna tinsit lambige top awang lekaida maikai adom maira paibisingna wakan mifam satakhe अदुमपु मणिपुर की अपुनबगी सक्तम कायनब होनरकपदुदी अखोई टॉप अवांग खुनौगी मैरा पाइबिसिंगना याम कन्ना कंडेम तवी मछि याम यानिंगदे अदुना सरकार की फिरेप असि अथुब मतमदा चपचाबा लौथोकपिनबा अखोईगी टॉप अवांग खुनौ मैरा पाइबिसिंगना हन्ना हन्ना हाइजरी Kwa Kaichel Moirangpurel Lekaidesu Young United Club na Maikai Adom gi maira paibiga khusamnaduna kokomi gi Khongjang bu sogot poina wakan mifam phamkhe Amaromda CYLC Club amadi maira paibi ima singnasu ngasi singjamai chinga mathakta naga wathoki waroshin na lamdam masida akaiba piba yaroi haiba dabida wakan mifam phamkre wakan mifam aduda saruk yakiba Funga Maige President Y Lerik Leimana Lamdam Masigi Chief Minister na Fam Thadok Manipur Kairabasu Yarabra Madugi Mohota Miyam gi Mihut Oiriba MLA Humpuna Delhi de Satuna Manipur ge Apun Basaktam Kanabagi Damag India dage Tokhaina Tazarge Haibagi Fireb Logduna Kangan Bana Hena Pagani Haike Haidana Mapima Power India do the Tiluraga Yadre Haraga Pam Tado Ella Agadi Public Samanagare Pam Tado Pasuya Roy Noy Humpu Aigi dol, aigi loop, aigi party hai bathado aga noi humpu Manipur kanna bagi damak ta khalaga di noi humpu Manipur da tokai tage haidana India government da lauraga lakada bani Kokomi gi mityang makhada KLWUDO amadi Kampwal na susinduna Lamphel Supermarket asu Khongjang sangsin ke Khongjang adu da saruk yakhive maira paibi lusingbe amana Naga Santigi warina lamdam masige ngamkhai amadi apun bagi saktam da kaihan ba yaroi haike ngasi mari mangani khaktangar phawda makoi na tuminna leithokpa karigbo wafam amta khangalakta haibase tasengna manungda makoi hidden agenda karadi leire haibase koina chingnadaba ngamde maram aduna chantigi wari sida Manipur kaiba yabo wafam ama yarok matamda koi je minna singna na leina bagi damta adungba section mi pamje koina saruk yajaban Ngasi Langthawal Khopum Kawai Khul Thawai na sinduna Langthawal Khopum Geta NSN IM amasung Government of India nige Pistoki Waroshin Purakpada Manipur gi ngamkhai kaiba yaroi We stand for one Manipur haiduna kabui isil inaw singna wakan mifam phamkre Bharat Sarkar amadi NSN IM ga wari sanabada atopada wathok ohengano haibu wafamda awang nongpok singkai mitai maitai inat yokhat love Pungdong bam na sinduna ngasi Pungdong bam lamkhaida section mifam phamkre section mifam ge Khongjang aduda loop ki member kya na saruk yakhe lamdam masigi ngamkhai kaiba yaroi haiba wafam yauna pendabgi kholau kya su lauke loop ki president irungbam ya school na haikibada IM amadi Bharat Sarkar ga santi gi wari sanaba asida taramna OE adubu maduna state asige hanadagi lereklaba fibam da kaihanbadi yabangam loi haike Long live Manipur! Manipur Saktam! कोई मंत्री मंडल लेबिरिब नत्र राजनीति की ओरो नत्रगा सीओसो मयाम सिना हाइब ताबिद्रेगा हुजि हयेंग दंगार कांदा कोई कैबिनेट में फमी नत्र राजनीति दोन मयाम पुंसली सिगुम से कोई प्रजा मयाम से ताबद पेलक्तरे मसिना कोई ngasi kana phak tai na pham leitar koi se siba changbi langdai da karim ha koi pamu ba leitre maram duna akoi masi sukya ya bangam loi karim masi ki phibam se karak pa targa di Isa inong mayama June 18 how 2001 hai June 18 the talk about thok ki sinehena sathi na tholak ne hai base koi ahal loi ba koi su ujadana ngasi pendadana sigumba Manipur saktam Manipur ki integrity
नत्रग खोई जाति लेब मयाम सिग फिबम से काइबे यारोय हाइबे वाखोलोन से अखोई ngasi gi मिफम से पांगथोक जबनी Jiribam dasu coordinating committee Jiribam on Manipur integrity na sinduna Manipur gi interest sokpa yaroi haiduna human chain semagalena yaning da phongdokrai coordinator and Damendra Maitena phongdokhibada hojik India government amade nagagi isil inau singa matam kuina wari sanaraba tungda waroshin purakani hairiba asi Manipur da khundaduna leiriba furup khudingmakna yajaningi adubo India government amadi NSN IM ga matam kuina wari sanaraba tungda waroshin purakpa sida Manipur gi integrity boundary administration amadi hiram amata da solakpa tarabade Manipur gi miyamna madugi mayokta leigani wakai na ba ama lakpa matamda wakai amaga konana purak loidabane haiki Mana makata na phongdokibada Manipur gi phibam amadi integrated da karigumba sinaba amadi Manipur bu mase tanabage karigumba mami amata tahlakpa yaroi Manipur gi miyamna democratic oiba khongjang kaya ama sangsinduna Manipur miyam da fauriba ithil asi central government ta sahi kya gi mamangdagi mangjongna na khangan khre adubu nagagi waroshin porakpada Manipur da leiba stakeholders sing tanaramgani haina thajaba pikhrabasu hojik fawbuda Manipur gi stakeholders singa tanaba leitri karigumba Manipur gi interest sokpa targadi Manipur da leiriba miyamgi singlida isheliba makai thawai thaba pamudana khongjang sangsin gani haiki waroshin porokosigi matang sida Manipur da leiriba stakeholders sing tanaram bagi madugum batanab amata leitri marum na central government su hai riba Manipur ki ihul sing asi Manipur da phau riba Manipur da ngasi nungnang riba Manipur da leiriba miyam khuding mangna singna ba phau riba se kon ga da bani kanglup ama yai phana phana da thangna leiriba kanglup amagi madubu son ba kanglup amadubu nungai da ba madugi wakhanda sok ba madugi leiriba territory thugai raga kanglup phana ba sembagi thoksilasi khudak da lep ga da bani Kokomi gi khongjang makha sathrak poina ngasi numidang lamdam asige imai bel kayana makhuta maira paiduna Manipur gi saktam kaibe yaroi haina maira gi khongsa satkhre Imphal manunggi singjamai lamphel sana kaithel ayang pali thogda babok laikai soibam laikai hawam marak irom laikai kwakaithel laisram laikai na singba mafam singda maira gi khongsa satkhe Manipur ki sakta kaibe yaroi Manipur! Iramdam kai bai tabak ati swara halaroi dog bani ai khoi ngasi chahi ma phuga ma pan chura ba ja ngasi phauda pauna na mai marang gi damakta ma thai khuwa ha ko to bai na ai khoi shu iramdam kai da oi di thawai khuwa ta habaka ai khoi sidok si aduna India de khoi tiloi khoi iramdam kai ra di ai khoi apa ba chahi kun chura noi la lang na rakwa ai khoi suya ya roi nangi neran je mo je ba chithi ba do Kundrakpam Naransena Hairok Wangjing Sekbai Kongampat Maharavi Tengdong Yana Chingba Imphal dage khara haidokibada leiba mafam singdasu mairage khongsa satkhe Delhi ke satana mari ne ba puna makunda da khoi tawsira bani adu ngasi phau ba hai ba leite aduna awang pom mandam da lai ba praja sing si akhoi ka se me India government na sanani monga sana bagi matawasi akhoi am pende aduna hadaki santi wari sana bagi aren rabina phongdo ki ba date 31 asida si phau ki manung da aroi ba sign tawone na hari ba se Manipur ki ngam khai so am bata ga di akhoi le matharoi Indonaga peace talk ki matang da all political parties ke draft memorandum da kari warol yauribage haiba khanglam dabana maduda thorakwa afafata punamaki daita chief minister N Birena pugudabane haina Communist Party of India Marxist Manipur State Committee na thadorok pacherola mana hairagli cherola sina makata na phongdorok libade thasi ki kunithoi da chief minister secretariat ta famkiba all political parties ke mifamna memorandum drafting subcommittee ama semagalena central leaders singda Manipur ge apunba saktam kaiba yaroi haiba dabi galena memorandum ama pishinaba lemna ke adubo memorandum adu draft tawba loiraga finalize tawnaba thabak amata paikhalakta dana thasi ki kuntarukta all political parties ke delegation ama Delhi de chatlagani haina media da phongdorakhe
Maram maduna draft memorandum maduna tholakadava afafata punumaki daita Chief Minister na pugadabani loinana CPIM Revolutionary Socialist Party RSP amadi All India Forward Bloc AIFV na miyam golinena lamdam asigi apunbagi saktam kaidanava ahanwa amadi hanwa leitana kongjang sangshin khigani hairi Pau gimraktan atin babre matang logjari Sunrise Enterprises. Buy any type of RO water purifier with heavy discount and get pre-filter free. Servicing of any type of domestic and commercial RO water purifier. Available all spare parts. For details, please contact Sunrise Enterprises, Major Khul near Community Hall, Thangal Bazaar. Open from 8:30 to 6:30 p.m. Mobile number 908-918-9371 or 9436-442-885. Or email us at rj_shn@hotmail.com. Ningol Singi Akanaba Kumai Ningol Chako Buna Lakpada, Tamabati Emporium na, October Kuntra Fauba Chada Kuntra discount Pizzavi. Akak Naba Matam Kaktamak Pizzaba discount name. Ningol Singi Makal Kayagi Fige, Wankai fee, Rani fee, blouse, tops fee fanik na chingba makal suna fang biragani. Ngasi maglengsen biraksi Damabati Emporium, Gari Makalaikai near Pakang Baford. Contact number 7085-186-485 Natraga 7005-946-596. Break matungda makata pa pau pijari ahing nungthil naidana thabak toriba Power Department ki makada leiriba MSPDCL amadi EDM gi sinmi singi pithoktana leiriba thagi tolof ningol singi asoba kumai ama oiriba ningol chakobugi yenglaga athuba matamda pithokpiyo haina Manipur Electricity Employee Union MIU gi President Laisom Ibom Sana lenga ki puning singsin kre ngasi Kaisampata leiba MIU gi office ta pangthokiba pawgi mifam aduda mahna makha taraduna tha asigi kunithoi dage Government employees singi tolop piragani haina lauthoki adubu Electricity Department gi oina hawjik fawba pithokdaba asi yamna laibak thibani thabaktagi pothakraba employees singi su athuba matamda pension gi senfam pithokpiyu hawjik tolop amadi pension fangdaba employees sing awaba kaya mayoknare kusumal fangdana kayam kuina thabak tawba ngamgani maramaduna tha asigi kunmafan fawbigi manungda September amadi October thagi tolop pithoktrabadi district khudimakta employees singna siswak strike ki khongjang sangsinaba firep lawre haikhe Government company ni government sponsor torga hingi bu company ni adu masidi yam fajada tabuk torga sendong tan pa yabani adu kor paw pi bu ngamdre adu masi yam thuna akoi gi government attention pi bi raga akoi chief minister honorable power minister na audi commissioner MD ani na kana tanaraga tanabiraga akoi tolopsi pithokna ba akoi gi Press through the appeal tokjari natragna sa hijagre koi 29 bawunga PBU sidi thani tolopsi natragadi koi gi ek sudi hangbaga koi gi festival sin loraga koi tarik ani matungda ahum oibe mari oibe decide torga koi CJY hogjargani Assam Manipuri Progressive Front Sinduna Naminini Sumna Sathagadava plenary session of Fan Meitei Convention ngasi Silsargi Vangavavan and Sonaida Hogokre Convention asida Malemgi mafam kayada khundaduna laikhrava Meitei isil inaw singna saruk yari Pangtholiba Convention asiga mari lenena Fan Meitei Convention gi Founder General Secretary Hizam Rajena Malemgi mafam kayada joina tariba Meitei singbu punsinduna Manava khunai amasung Senmilon gi Fibam amada puraknabgi wakhalonda ngasigi thoramasi pangthokpani Imphal manung khaknatana Meitei singna malemgi mafam khudingda khundari haibasi aikoina kaufade waraklaba matamda igi marina mateng pangnaduna saukhat maikaida khong thangjinaba honaminaba tangai fade Manipurda hojik thokliba thokdok wathok kaya asi taraga mitei ama oina thamoida nuaitaba poi aikoina lengakpu mikap thonba matam oire haikhe aikoi se sarkar ki mayokta karigumba mahai ga haibanate sarkar mu amit pangan si Assam government khangde Manipur government khangde Nagaland government khangde aikoi Assam da matam amada silchar asit Assam se dagi MLA ahum disputa represent tor binga sidi gram panchayat ki represent tok da ware masi khoi ki laibak thibani hane loge masi punamak se ururaga aikoi tumina leiba ngamdaba dagi khoi bifam masi ahan ba declaration Imphal da tawkibani masi ani singba declaration ni masi mai pakna khoi mayam malendari ba mete singu
thak amada purakuna koi chawhat khongthang minani haiba anauba yaholama anauba ihawama purakpa ngamgani haibase aigi thajabani ngasigi convention asiga mari lenena kumjali singani kunda mitei singi oina apunba mifam ama silchar da pangthona bugidamag organizing committee ama semkhrai semkiba committee adugi convener Dr. Maimom Santina oiwa haina amatoina yanakrai amaromda pangthongliba fan mitei convention gi plenary session asige anisuba tangkak amoina hayeng lamar gram gi sonai da pangthokani Jadi misalnya di pun sida, silsilah sida, world meeting convention nama pangtok pakai bahasa Myanmar. Ya nade, hari ini betul masih mai pangtok lagi kita makta. Organizing committee masih international meeting community ki attention se, itu hebat jati se. Aku itu platform, aku tak full lagi. Mana yang aku hindi lagi ni se, tak lagi kita makta. Samsung liba fungkam sila Myanmar mati pangtok na. Jirivam District Police na mayay kawachinja ki mayokta sangsilakpa drive kamari lenena ngarang nungdang pung taramathoy taba matamda Jirivam gi foreigner check post ki OCY Laxden na lusingba kangbu amana gari sing sek tobada tata truck amadagi Indian made foreign liquor sing alu amade tilho bora sing marakta fumduna puramadagi fagat krai fagalaba polam sing adugi matangda Jirivam gi SP M Movina paumi sing da phongdokibada Jirivam District Police na war against drugs kamari lenena chatharak pa khongjang kamari lenena Jirivam gi FCP get gari sing sek tobada tata truck registration number AS25C 5344 sek toba matamda Indian made foreign liquor case chahunga mapan tilho amadi alu bora sing marakta fumduna puramadagi fakibane gari asibu thorakiba driver adugi mamingna awang sangmai mayalikai dege khwairakpam Ramesh sahi kunifan apokwa laikhidraba KH Lalit kawi fagalaba polam sing adu Assam ge nala paradage Imphal da pusanaba purakpa polam sing ni hairiba polam sing adu local market lupa lakh mapan makhai muki oigani hairi khoi numidang pung taramatoi tarakpa matamda khoi gi Jirivam Imphal cheliba National Highway 37 gi entry checking point uriba foreigner check post haina khangnaba Jirivam gi thongkong asida Din Dayal Antyodaya Yojana National Urban Livelihood Mission Denulam ge makhada labor stakeholders sing amata oina punsinabagi pandamda Manipur Urban Development Agency modana sinduna tha asigi kuntoret fawba numit humni chuna pangthokadaba Seri Samridhi Utsav Mela lising nidrama pangasi Palace compound leba hata kanjai bungda hogdokre Mela hogdokpagi thoram maduda chief guest oina saruk yakiba moda government of Manipur gi commissioner and Joy Singna National Urban Livelihood Mission ki makhada Manipur da lairiba tongan self help group singna punsinduna lamdam asigi pothok sing asi miyam da uthonabagi asoba phida ama ngasigi mela asina pire haike koina restart torga leru machine stagi hengatnaba adu moi activities sing je amuka hena mayam dagi koi phagalariba mayam sing asi matung ilaga koi anau bukhar so restart torga koi self group sing asi hengaran view self group na puthoiba asigumba isa isa na honora puthoiba pothok sing asi koi khuding magna leibiraga adu koi khuding mana masi improve tawnaba mayam da explore torga uhallaga asi afaba अकोई सेल्फ ग्रुप सिंग असी अकोइना खंगलगा मपानदा अकोइ नेशनल लेवल दा चलगा सिंगोबा मेला यावनबदा अदुगा अकोइ खुदिंगमना चलहनबदा मतेंग पांगबियो Department of Information Technology ga khusam maduna District Administration Bisnupur amadi District E-Governance Society Bisnupur anina sinduna Village Level Entrepreneur of Common Service Center singi oiba nominini chathakadaba Entrepreneurship Development Program ama Panchayat Resource Center Hall Mini Secretariat Bisnupur ngasi hogdokre thoram maduda Transport ki Commissioner M Hari Krishna District E-Governance ke Member Secretary T Santi Kumar amadi Bisnupur Jilla Parishad ke CEO Bobby Sharmana maruiba miyoi oina saruk yakhi District Manager O Prashantana Fongdokibada Bisnupur District Labor Village Level Entrepreneur Sing Oriba CSC Singbu Skill Henganaba Digital Gi Development Mapangal Kankanaba Amadi Professional Ethic Ngakna Social Responsibility Hengathanaba Pandamda Thoramadu Pangthokone Haina Haiki
Manitex ka mari lenena Manipur Tourism Forum amadi Directorate of Handloom and Textile Government of India ani puna khusamladuna numinini sumna sathakadaba orientation program on tourism ngase Nambol Maivam Lord Paching da leiba Peace Museum da hogokre Thoramadu ga mari lenena Directorate of Handloom and Textile gi Joint Director E Jitena haikibada ngasi Manipur Tourism Forum amadi Directorate of Handloom and Textile na khusamladuna siliba orientation program asi maruina lamdam asigi naha oriba kudhaibi singda awareness piba galonena makoi bu fisa lonsada khutchat pami amamam ohenduna lamdam asida handloom tourism sagat abage pandam da fangthokpani ngang nore no na hogli ba fisa lonsada thawa yauna torba kangbu singna hayeng tourism la lakpa matam makoi karmaina interact tawgadage karmaina tourism haibaji seng haiba taragadi koi gi safety masada safety leiba amadi laiba misi hospitality karmaina ton laiba misi da karma pakum pira kanda hena Langning nabagi ko nagi invitation kamai tawgadagi haibagi adumba mayamdu weavers sing amadi artisans sing da lehening bagi adumba motivational training program amani Apunba lomi lub oinam na sinduna lengang na lomi sing na taliba charter of demand sing pinana batakseleduna oinam kaithel dangasi wakat khongsat ama satuna SDC oinam da charter of demand taranifan yawba memorandum ama supishin kre oinam kaithel da lubki thomi sing amadi Mahiloising Singi, Mahiroising Pulaba Matunda, Wakat Kongset Adu, SDC, Oinam Fawmuset K. Memorandum Pisilaba Matunda, Oinam Kaitilda, Miam Gimi from Masupang Toke. Solar Energy na, Jalaiva, Cold Storage Linkalu, Lairava Lomi Singna, Narak Yalakpada, Lengang na Mating PBU. Tavok Fangdriva, Mahimasing Hairivan Hashinda, Unemployment Allowance PU, MG Naregagi Makada, Namit Jani, Tavok PU, PDS Ki Kutangda, Cheng Shini Kerosene. Lomi gi khuta yawalu haina thaba placard kyasu wakat khongset adu da season ake Lomi Lup ki secretary and Megasandrana lairaba Lomi singbu sagatuna lupna taliba wafom sing athuba matamda lengang na thabak to onthokpiyu haike Paugi maraktan aten babre matanga Lomi nese Prabhavati Handloom brings you special offers for Ningol Chakoba. Ningol Chakoba na lakpa sida makal kayagi fi fanek fangbiragani. Laisabi, yumpalabi, ahal oiraba imasing na setpayaba, inbayaba, fizol kudingmak fangbiragani. Ngasimak lengsin birau Prabhavati Handloom. Moirang khom sawgaizam lairak machin natraga aikoigi phone number 6909126615 natraga 700580023 da call tawirau. Prabhavati Handloom. Break matung da mayam taram nuksari makada pauda Ministry of Housing and Urban Affairs ke makada Swats Survection lisingani kungi manung chana swasta hi seva gi saruk amoina Nambol Municipal Council ge Ward 18 ge Plastic Waste Sramdan ge manung chana sathakiba Municipal Level Plastic Waste Collection Competition amasung Ward Level Cleanliness Competition ge makong mathang tarab singda Nambol Municipal Council na sinduna Nambol Kaithel da leiba Town Hall da ngasi mana matum yan thokre Taramaduda BJP Manipur Pradesh ki Vice President TH Basanta Singh na phongdokhibada Nambol Municipal Council na paikhalakpa lunan bagi thabak si thaganingai ne Malemda mai unariba pollution singi manungda plastic asisu asoba saruk ama oiribani Plastic sizinaba hantahan ge haribadi isa na hanadagi wakal taba mathok tai Kaithel kaba matamda hana punarabangum bag puba water bottle gumbagi mahuta flask sizinaba plastic straw sing sizinadaba tarabadi soidana plastic sizinabagi chang hantahan bada Mating oigani khali haike Ward level cleanliness competition aduda Ward number 3 na ahanba Ward number 10 na anisuba amasung Ward number 9 na ahumsuba takhi Jiri Green Mission gi makhada Friendly Environmental Warriors Few Jiribam na sinduna Jiribam District pu plastic free zone ohenabagi pandamda plastic ka mari leneba polam sing khwaidagi yamna khongkatpagi competition da saruk yagadaba participants sing na mari leneba plastic ke polam sing Chingdong Laikai Dalaiba Jiribam Municipal Council ge dumping site ngasidage numit mangani fawbagi manungda pisin bayaragani hairi ngasi ahuba numita tuan ba club organization amade individual singna plastic ke oiba polam sing pisilakpa honakrai miyamna purakiba plastic ke polam sing adu few ge official singna wet on bagaloinena entry to honke Toromaduga mari lenena Friendly Environmental Warriors ke General Secretary Jiran Angomna Jiribam District asibo plastic free zone ohenabagi pandamda fiuna asoba thodang logduna paikhalak liba plastic ki oiba polam sing khomjin bagi competition asibo Jiribam da leiriba tuan ba CSO sing loinena individual sing na ngasidagi horaga October 18 fawbagi manungda ayuk pung 9 dagi horaga nungtil pung 3 fawbagi manungda pisinbiyo haiki
Fugi Women Wings ke President S. Rosimala Devina Hairiva competition asida saruk yagadoriba participants singna Fugi member amadi Jiriba Municipal Council ge member sing yauna entry tobiramo masina taduna mangjauna na khangalamba togdana dumping site asida pusilamba taragade competition asida Few Jiriba na makhata na saruk yahanjaroi haiki participate tawgdaba miyoisingna laaga mafam asida aikogi Few gi members sing amadi JMC gi members sing yauna mafam asida entry tawbiramu maduna entry tawramdaba polam sing akoi Few na participate tawhanba yahonba ngamjaroi maramaduna participate tawgdaba miyoisingna lakpiri hairaga aikogi Few gi members sing da aikogi entry tawbiram laga adumaina tawbiraga aikogi participate tawba yaragani masinatana information amata pidana poaching manungda pusalaga thamamlaba taragadi adu akoina adugi risk lawba ngamjaroi amadi participate yahonba ngamjaroi. International Peace and Social Advancement IPSA KSA Mau Imphal Market Coordination Committee amadi lup asiga chatminariba CSO singna sinduna Imphal gi mafum kayada leptana chatharakpa Mau Kaithel ngasi Sagolban Youth Development Association Saidaga khusamnaraga Sagolban Bijay Govinda mamang lekaida pangthokre Kaithel aduda Maudagi porakpa makhal mathelgi chana thanaba mana masing amadi haile kya gi stall nifugi mathakta hangduna pangthokhe Sana Kutek Manipur Cultural Academy gi Maikaidagi Khanguthaki Rose Haida Mingthonba Lilangase Trial Drama of International Victim Day gi Palan Thoromga Mari Lenena Imphal gi GM Hall da Utkre Thormaduda Chief Guest Oikiba Educationist and Cultural Activist Dr. S. Manautona Nupi gi Mathakta Sathariba Crime asi Nongmanoma gi Hengalakle Women Empowerment Day Paksana Pangtholabasu Nupina Mayok Nariva Samesadi Nongmanoma gi Hengalakle Maramaduna Nupi puna magna wakal lingjel chap manana karigumba jat kusu rajniti ki khenaba amata thamdana nupa puna maki mafamda gyan tahanba matam oire sing mungak pi sen biraga lamdam sidagi yelhomi haibado mutkidana bagi taseng taru ba sang raba itias ki linglam chat aman lai bese kan bagi matamda ngasidi Manipur gi nupi myam lingjen mana thok tare Manipur gi nupi myam na chumba lambi de changsilaga tungda tholakkadarba khudong thiba punamaksidagi ngakthoknanabugidamak hauji thengnariba phongbong charba samasya myamje mayoknana chatpaga loinana nupigi phajaraba mingchatta amuba kali taidanabugidamak nupising asonbani haina utliba amadi uhalliba wakhallon punamakse nupasingdagi lokthokpa matam oire haidana nupi punam kempham napil tawjari Lamdam asigi puariga sagonariba culture gi saruk oiriba thang tabu malemda masak khanganbada achoba thodang loriba lup ama oiriba Hoyen Lalong Manipur Thangta Cultural Association ge humpuma thoirak suba mapokuman thoramga se iril bungda leiba association asege sanglenda pangthokre Jain Manipur Dance Academy gi Vice Chairman Professor H. Tombi Singh Association asege Director K. Sanathoiba Sharma Sangeet Natak Academy Awardee T.H. Sautombi Singh amadi Association asige Founder G. Gaurkishore Sharma gi Loinavi G. Nungsi Sanana Athoiba Mitunglen Singh oina saruk yaduna pangthokiba thoram maduga mari lenena Association asige masak naireba mahiroi singdasu khudol patpiduna ikai khomnabu utkibaga loinena Association asina fongba souvenir amasu ngasige thoram maduge athoiba mitunglenna fongkhe thoram maduge athoiba mitunglen gi warol pireduna H. Tombina thangta asi miyamna yamna chamna khanaramba adubu Association asina thangtabu chahi kuina yokhatuna thambirakpa asi mamal yamgraba culture gi horafam ama oiribane Prithvi gi atai leibakta leiba martial arts ge top magul leiba amadi jagoi isai punamake horafam oiribane haiki Manipuri thangta simodagi tongtonga bagi unique leiba sunna ayamu unaiba asami natu sunna university amadi 진짜 당연한 거 아니야. 이게 진짜 이시나. 짜증이 벌쓰기 운동나. 정말로 Amaromda Association asigi Director K. Sanathoibana Thangta haibisi Layoikrava Lamdam asigi ipai pusingna Salal Thengnabada Sizinaduna Leibak ngakpada thodang lorambani adubu ngasidi Thangta da yauriba culture gi saruppu losinduna performing art oina puthokuna Manipurda masak khangnaba honari hariba art form asi malemda masak khangnaba honabada Association asigi founder su oriba Thangta gi lamyanba leikhidraba G. Gaurkishorna asauba thodang lorambani loinena India government asu Thangtabu masak khangbiduna artist sing the scholarship na singba kya piri Madugi mathakta Manipur lengang nasu school syllabus ta hapna awang wathakta pukhana bahonari
Nakalamoromda Thangtabu Sports Oinasu Masak Khangduna National Amadi International Thakta Sandoknaba honari loinana art form asibu hena sakunaba sahi asigi December thada festival ama pangthonaba honari haiki Thangtagi culture gi oiba masak sei da sengolak iba masigi lairiba masak sing ase sport lomda loino puthoki bu apot oidaba adono maram moidra mase ani se sport ta khara masigi sorok khara khadok su mapung oibdi thangta se art ki akoi culture gi manung dagi masi adi hendona thamakanda thangta se tungkuni ngong ne ba wafam masi aina phongdokchaningi Imphal East Commando amadi taramanga suba Assam Rifles ke apunba kangbo manangasi aina thingkrava PLA gi mioi ama Moirang Kampuda leiba Forest Gate mamangdagi farba mi adugi maming Laimium Sunil Sharma atopa maming David Kawi chahi nifunithoi sure apopogi mingna laikhidrava L Tombi Sharma Kawi wangu laifam chuthektagi haujingna tera lukram direct Imphal West da leibini hairi makha taba wahang pahung gidamak mahakpu Porongpat Police Station da sinagri hairi Kumza lisingani tara homdoida Home Department Lokiva Manipur Police Constable Male gi result lauthopada waiting list le horiba candidate chani ase ningol chakok bo phawgi manungda ngasigi lengakna lotion bi haina waiting list candidate of Manipur Police Constable Male lisingani tara homdoigi spokesperson Thingbaijam Pradip nangase Manipur Press Club ta pangthokiba pawgi mifam da phongdokkhrai isan je singbo khoi chakok bo da pungning shanti leina nungsina chakok bo phangan biu haiduna Honorable Siang Puning Chingshin Jabaga Lorena, law and order ngakpadasu, Lenga Sigi Makada law and order ngakpadasu, Akoi was a what Hodang Lohan Biu Havase, Quina Sauna Filta Zeri, Amadi Sahitare and a work labokoibo, Amutan government lesson Nuxibiduna Masani Manana Kabiduna, Sako amongst the Amukahana Suhajari, Sako amongst the Lokan Biu Haiduna, government Namadi, Honorable Chief Minister who give up from the Queen Noluna Nishinjari. Paugi mi phamadu da bahana makha taraduna Congress na palingai matamda changyang pangtholwa matung result haidok pidana thambiramba adu ngasigi BJP legangna result out tongduna DPC tawba loikrabani adumapu ngasi fawba karisu haibidana leribasi athuba matamda midyeng changbiduna candidate chani asigi awaba khangbiyo haike Paugi marakthana tenba bre matang longminase Hey Lola, nang phone yaw bra? Yaw eh. Nang mo kep kau ne, apang? Ay kau tu re. Manipur ya han ba 24/7 service oiriba lamjing ba cab service namyam gi seva tawjari. Manipur ki district sing amadi mapal lam sing loina na luhongba amadi atay thodok sing ki su discount pijari ningol chakau bagi damak akhan naba hour package discount pijari ngasi mag book tobiu hena akupa marol gi damak lamjing ba cab service nagamapal rims road nia Nityananda temple break matung da makata pa paw muk pijari ngasi more da laiba ni phum doi suba Assam Rifles na sinduna know your army mela gi thoram ama more gi St. George High School the Pangthokrai. Thormaduda Nifum Daisuba Assam Rifles ke Major Rajiv Kumar. Mitei Council More, All Community Development Organization More, Tamil Sangam Gorkha Samaj Seva Committee ki Mihut Singh Sarugya ki. Pangthokiba Meladu ki Manungchana Major Rajiv Kumar na Mahiroi Singh da Mela Sigi Matang da Kanaba Wafung ke Phongdokhi amadi. Mela Shida Army Singh Makedigi Tuan Bakhusu Kulai ke ama utuna yanghan ki. Loinena Kadam Mamong da Sijinagani Haibigi Matang da Takwi Tambiki. Thasigi kunmathogi ayuk pung mapan makhairom tapa matamda college ka kibadagi thiba khangdana leirakiba Barayang B awang lekai dige Mahiroi Muhammad Ataur Rahman ngarang Imphal East ke nungoi dige Kumbi Police amadi imung manunggi mioi singna kanba ngamkhre hairi Indian Association of Lawyers Manipur Chapter gi Executive Committee gi mifam ama hayang October 16 ta thangmaiban yumnam lekai da leiba Advocate KH Samngogi yumda pangtholagani hairi Hojik amuk sanabagi pau phongbigani
Mathang thagi kun mangadagi kuntra fawba Kolkata da pangthokadaba taramapaluk suba sub junior wusu championship da saruk yagadaba Manipur team semada yaugadaba Bishnupur district ke sanaroi sing khanaba trial cum selection Bishnupur district wusu association senduna Mangolngambi college Ningthaukhongge indoor stadium da ngasi pangthokre Thoramadu da association ke president A Shyamsan secretary TH Udoisan international kung fu and kickboxing India ke founder TH Norendro Youth Affairs and Sports ki Wusu coach M Ronel Amadi atai coach kya su saruk yakhe district asigi manungda laiba sanaroi humudra marina saruk yaduna changdamna khiba aduda nupa mapan amadi nupi mapan puna sanaroi taranifan khangatke khangalaba sanaroi sing adu international kung fu and kickboxing India Ningthaukhong amadi Ibetombe Memorial Wusu Academy da akhanaba training singda saruk yagani hairi Kangli Indigenous Martial Arts and Cultural Society ki marks na sinduna numinini sumna pangthokpa marirak suba inter-school thangta group competition ngasi Kumalampak multi-purpose hall da loisin krai tuan ba thangta gi sindam sang kunma thoidagi lakpa mahiroi satruk henmana thangta sajal kanglon changdano badu da saruk yakhe Brighter Academy kumbongna ahanba Jam Public School Paurabina Anisubata ke Thormaduga Mari Ledena ki marks ke Publicity and Information Secretary Tangjam Suras na Fongdo Kivada Thangta Group Competition asida makongmothang tarak laba mahiroi singna lakadoriba November 15 da pangthokadoriba thangta ge numita lamdam asige ningthau lesema sana jawbuna mana mathum yentholagani haike Haiba competition je Manipur da lairiba thangta gi subject asibu takpi tambiriba school jingsigi mahiroi jingsigi ba Thangta gi manungda yauriba sajel kanglon changdamnabagi competition ni ado akoina sida ngasi pangthokadoriba hayeng ngasi bawo pangthokadoriba sida first second third taraba koigi school jingsida akoina case prize ama pijarani certificate adigi momento loinana haiba first second third taraba team je lakadoriba ngarang akoi yam nungai jabana ining tole sema sana jawna laukthokpiramba thangta gi numit se mamangai da akoina thangta gi oja hapiu haidana ihok changjin ba matamda fazil laga Jela Tamuraga Tadora Kivan Numit, November Gitang Tara Mangasida, Tangtagi Numit Pangtok Lasi Haina, Loktok Pirama Numit Asida, Yam Pak Jauna, High River first, second, third Tarava, Tim Zingshe, Masi Mada Manamatum, Piba, Hivaki Torum Zimaloina, Tok Journey. District Sports Association Bishnupur Nisinduna Bishnupur gi mini stadium da sathariba tara marisuba and Balanada Memorial Second Division Football League lising ni trama pangingasi sanakiva matching da SWC Isokna Loktak FC Project bu Panjel Ahumani da Maitiba P Kreduga Tasco Ningthaukhongna WYC Yumnam Kunogbu Panjel Ani Amada Maitiba P Kre District Football Association Moirang Nisinduna Moirangi Multi-Purpose Ground Chathariba Ahanba El Kerani Memorial First Division Football League lising ni trama pangingasi sanakiva matching da 11 star na Aksa Junior bu Panjel Ani Sinoda Maitiba P Kreduga Amofa Esina City FC bu Panjel Ani Amada Maitiba P Kre Birla Emporium Private Limited First Mr. Korifawa lising ni trama pangingasi All Manipur Bodybuilding Association gi media makada City Parking Nambol da Pangthokre tuan ba Gym Kuntrani thoitigi lakpa sanaroi humudra marina saruk yaduna junior senior women fitness amadi men fitness category da changdamna badu pangthokhi men fitness ke kanglupta salai body sculpture teragi puyam gulipna ahanba mana lokre Housing asi nungtil da phone kiba Manipuri pause singa se gemaru pau pune yang minese Kangli Paki Maira, Manipur gi saktam kai be yaroi haina protest tong nabagi damak kokomi gi advance team ngasi Delhi Pangkre NSN IM gi kadar sahumrom Hebron camp thadoktuna Myanmar sang avasem sa kre kokomi gi midyang makhada ngasi su miyam na khongjang changsin kre nat amasung sanabi ngaktuna thamna bohona bachangi governor Manava Nagaland da thani gi chana basing hawai paisina bakhangan kre lenga ki mayok ta wangang basing chairak pigni hai kre Pak sana section mifam amadi khongjang kya sangsin ba hengalakle Pandam Tongan bamafam singda section befom park sana pangthokna kre Manipur gi saktam kai be yaroi hana laurubasu India di mana pangsina kre tadri fawba puna laumina se kokomi October 18 fawba gi manungda MSPCL employee singi tala pithoktrabadi siswak strike sangsi lagani miu Manipur tampak lamdam yauna tongan bamafam singda tari ba maitai sing malem da saktak na bohonara se Razen
Vagesandra na hogdoklamba culture na Manipur malem da sakhangnarakliबani Governor Self Help Group sing yokhanaba honase Mahut Commissioner Aroi badamaro ba pawmu kana phongbigani Lamdam asigi nat amadi chanabi bungak senduna thamnaba ngasigi mirol na phona famthoi haina Governor Dr. Nazma Heptulan haikre Lamdam asida marang kaina fangliba harvel oiba medicinal plants sing mangandana bhona si haina Health and Family Welfare Minister Eljendra Kumar phongdokre Kokomigi lising makada sangsilakpa khongjanggi ngasi humni chanba numitasu mafong kayada miyamna wakat mifam sathakre maira khongsa sathakre amasung tha asigi kunmapun fawgi manungda September amadi October thagi tolop pithoktrabadi district khudimakta employee singna siswag strike khongjang sangsinaba firep laukre ngasi goyna di matang sida Manipuri Paulo jere Times of Manipur gi Manipuri paweng briefing bo mukana kurumjere